masi yam tuina social media da so hoina thengna jaba ma khakni TV discussion na yekna bagi wakhal lausing hengat halle haidana kugi Ammococ gi president Jalal na phongdorakle masi ayamba koi social media da su yam tuina hai habdi whatever matam gi oiba topic sing da ozanga si phogbai khoina me gitang habdi haiba conflict se thokjunge gi matam da su khoi matam gi oiba issue budi adomak aikoi khana nei nei tongan ba TV channel da adomak pu haukiba 2023 gi me gitang ahum dagi ngasi phogbai khoina every habdi khogi laiba khogi media housing sida khana duna laiba si khogi laiba conflict siga related obi issue aktane ozanga si phogbo khoina khana raga laiba se adubo social media sing da su miyam na pinar pa comment sing da miyam na thangana pa statement sing da khoina ujabasi khogi tongan ba TV channel da pangthoi ba discussion si da tongan ba panelist sing sina pirei ba point of view sina mara orakanda kuki militant sing di adune hena makhoida budi loksing hena makhoida loksing oigraga makhoina chatliba thabak sida hena mai pakna bagi kaino makhak oire habasi Jalal si miyam na yam toina haina bada ai samusu yam dum ujaraba posak amakhangni sida khogi Ammococ gi uza president president Jalal na mu phongdora ibai matang se masida ekhoi discussion tauba lepa yabasu nataba aduga whatever ekhoi si matam gi miyam su amu matam gi issue si da base taudaga di amu su yengbi da bauza si matang se uza ekhoi si conflict si da base tauraga duma ekhoi si discussion taubana chumibra natraga na ekhoi amarom da lambi thong phatriba khotriba dagi sumba hek tauraga na viewers da su hek yengbi da ba makhak su tauba oza kari thambini kamai tawni kari masidi magi oiba okay perspective tagi pina ba opinion haibadu tare ai observation da hajaba tare gadi akhoi ne yekna ba hari basi kana buno sai matang sida kitang akhoi ni yengjaba mienga kitang akhoi confuse over hai tare kitang contradictory oiba adu tangka ama khak leiye akhoi gi state sida lairiba akhoi gi keno se tongan ba communities mayam se masige marakta haujik lairiba bhap tanadabagi aduga muknabagi khanabagi yetnabagi lairiba potse masi akhoina misunderstanding ni haina koina loba yaroitra aduga misunderstanding si akoi phamin naraga through dialogue natraga through akoi realization understanding ama progna na ba akoi adugi khongthang du lokhat kada baneba sigi khongthang si lokhatlaga khoi masel gi marakta leriba chamam na ba bhap tanada ba leriba mayam se masi tapna akoi issue sing se one by one sum resolve torakanda akoi masel gi marakta peace and normalcy akoi amona restore toba aduga makhata na akoi harmonious livelihood coexistence masi restore toba sigi pot lakna ba tawdoi ne ba sigi tangkak sida akhoina akhoi yamna one sided oiba akhoi sigi kanglup sina yekna bani sigi kanglup sina aduni na sumaina particularization toraga sigi statement piraga sumaina ngangna raga sum leiba taragati leiriba issue se masi karmaina khoi peace and normalcy da restoration tawbagi process hom na lakadori bano haba madu ye wahang nama khoi di feel taweba ana khoi gi pinari ba khoi gi public leader sing haba taro hairasu political leader sing oigera CSO leader sing oigera natrage academicians oigera akhoi se pinari ba sing se masi akhoi loina akhoi culture amoina khoi one sided oiba akhoi statement one sided oiba wa dung ngangna raga dum chatpe potaba dum lai reba lairiba conflict se resolve tawna bagi lambi romda akhoi halaksi peace from the normalcy romda rest akhoi amada restoration lakna bagi lambi romda laksi taragati akhoi pinari statement sing se masi khara sum self restraint tawbagi tangai phada batang kaktuti lairabra haiba ofam se ai sumaina ai opinion sumain thamjani okay